अहानबदा यामना मरुइबा पावमा Arambai Tengol Segmai Unit ki Commander Robin Mangang digila khotchage Honorable Union Home Minister na Tharakpa Ministry of Home Affairs ki aso SIB officers including Manipuri Chief Secretary da ID Isana Khulai Pai Kuki Lanthengna na ba haikre karigumba kuki gi su handoktuna kuki militant sing army in action lauraba border fencing tawraba popi manghallaba strict NRC 1951 dagi satn hallaba kuki refugee Sisipur refugee camp dagi Mizoram da deport tawkraba adudi aina pairiba khulai sinnarake haikre Home ge official singduna su mangak nomduna ngamnana ba hotnagani haikre aduna miyamna ai nongmai pai haiduna pangki kibadu kirornu yare pukning hanthabirakanu chauthokbirau sirasu yare haidana leibak ki damakta tungi mirol ki damakta lanthengnari bani jail ki damakta aina wabi gadaba kem leite aidon dam kyar haina Robin Mangang khwerpamna phongdokpidi adugo mathangi update asna Korongan bakuman da ginem ATG any unit amada mateng pangpirak pada equity chamane edu direct mafam da red zone front line da pangbining labadi AT khaktana ngagliba palen unit 40 AT unit 5 hairok maikai ngagliba AT unit 12 wangu AT unit 55 pukhau plus dolai thabi AT unit 35 kumbi AT unit 11 torbung plus sisipur fauja khai ngagliba AT unit 18 to 13 and the 19 kautruk ngagliba AT Quick Action Team Kadangbon ngagliba AT Unit 52 Moirang Puren Itham side ngagliba AT Unit 54 Nongbrom side ngagliba AT Unit 44 and 51 Uyimpok Khamel Loklom ngagliba AT Unit 28 Senjam Sirang ngagliba AT Unit 10 Lamlai Mamang Maikai ngagliba AT Unit 41 Jiribam AT Unit 31 Bishnupur AT Unit 3 Wangjing ATG HQ Mobile Team any mafam kuding wakta atubada reinforcement piba fighting Team Sisu Panayam Walam Kini, 80 unit cutting Wandagi 56 power labor say Luina, Lanchali 80 say Yaman Baduda, Mafam Kudimak Uwada Swida, Lairaga Red Zone, Later Boy Kalaba Yamna Laire, Cookie area sang like a poppy yali do 18, Yam Lay Hideroi, Highway the Banina, Etigi Puna Atobo Tramwa Iribak Iprub Kitamakta. Tramwa iribak ifurup ki damak thawai na ponthapi kribani ko sidang khangse ikaiba ama yokselagi yekna ba mamangda yawi ga yawde ga loina magi angamba makai hotna bangak tani sikhang na sachiko haina Arambai Tengol ki commander in chief korongan ba kuman na phongdok pidi adugo mathangi update as civil society organization kumna Manipuri Lengak Center demand tawramle lone yadaba kulai sing lokhatrabadi miyam ga tanarga thabuk paikhana ba MLA sing warep na krem Manipur Article 355 set na de Hiram Balengak na civil society organizations sing na demand to bogum na Manipuri Lengak Center demand to rogle akak na matam thadun thabuk oina paikhalak tragadi miyam ga loina na akan batab lokhalakani haina legislature MLA sing na pwaidi kan bo warep lokre chief minister secretary tangarang nungthil da lengak paibadi yauriba MLA Kuntraga mangana saru yaduna fam kiba miyam da masang oiba warep mari lokre haiba warep sing adu athuba matam da center thabuk on thorok tragadi miyam na tanarga chapsaba thabuk lokhalagani haina central government da ki hankre Manipuri gi lengak pairiba BJP amasung masi serminaiba mapang singi MLA singna amato oina lokhi warep mari edudi ahan bada hujik lepa leitana sathariba imuna imutana bagi thodok sing asigi maru oiba maram asi khulai paiba militant group sing suspension of operation su taunaba asina suni Maram asina militant sing na central force na khut thaba yadaba asina makata na misam miyam da onsin dunu khut tharak na bagi lambi ama phiba gi phibam da leire masigi sumatak ta susat na riba group sing asina ground rule kaya basu thugai duna leiri maram mayam asina mathang phagwari kunga mapan da loiraga da anti state activities sing sathariba militant group sing taunaba suspension of operation asi makata na sangdokloi dabani ani subada Manipuri pumba gi lebak sida lone yadaba amadi unauthorized oiba mawong da painari ba kulai sing asi state amadi central force na pung phana lokhat kadabani ahum subada Myanmar da base toba armed militant sing na rocket propellant grenade launcher RPG na sing ba pham makhali kulai sing India gi laimai da Indian citizen amasung state security forcing da landari bisi ari ba pambai sina duna lephan gadabani masina Indian Republic ikai khumna ba manghali loina na mari subada sensitive oiba area sing da kulai pai da ba misam sing da lepalaitana nongmai kapsin bada Assam rifles na tumene yengduna leire masina maram oidrum pham sing da asida makoina leiribasi community sing gi security pina bani haiba wafam asina hununa wahang tawningai ohelle more Bishnupur Imphal West Kaksing gumba mafam da hujik thamliba forcing da miyam na thajadriba asi kokhan na ba hot na ba time forcing asi makoi gi leadership chain of command
na akanba ya thangpi bagi mathau tare loina khutlai pai da misam sing da militant sing na nongmai kapsin du landarak liba si khudak ta thingba ngamgada bam pangan kan ba madi mathmoi sengba force ama mahut chenhan gada bani adu khakta tam miyam gi punsi kan bangam gani warep sing asi yawbo ai ba serul asina taragani thuisu manipuri legislative assembly gi MLA kuntra ga mangana khuyek piri ngarang pangthoki bifam adu da saruk yaduna warep se asima khuyek piri ba MLA kuntra ma adu di TS Biswajit Y Kemsan Govindas konthojum awangbang niwai S Dingo M Rameswar da Y Radeshyam TS Arun Kumar TS Syam Kumar Thonojum Basanto Kumar T Robindro S Premsan Kongkham Robindro Muhammad Abdul Nasir KS Loken SKB Ainalini KS Ibumsa Usam Deven Ram Muiba Sheikh Nurun Hasan TS Santi Da S Ranjan TS Chatebeta MLA Susindro RK Imo KS Joy Kisan S Kusikishor Laisia Kaising L Dingo L Rameswar Mitai SS Olis amasung Jang Hemlung Pan Maini Hairi aduga mathangi update asna AK Misra na lusingba Home Ministry gi mihut kangbu thungdare sana kunung de center gi mihut singna Arambai Tengol gi team ga unakre Manipur thokli birang asibu yengsinna gi damta Union Home Minister Amit Shah gi yathang matung ina naga pistok ki interlocutor oiba AK Misra na lusingba ministry gi mihut kangbu amanga si imphal thunglaki ba loina na sana kunung da Arambai Tengol gi team ga hanba round gi oina unaduna wari sakre interlocutor AK Misra na lusingduna akanaba flight amada ngasi numidang weram pung manga ga makhairum tarakpada Imphal airport ta thunglaki ba mihut kangbu adu SIB New Delhi gi joint director Mandip Singha Tuli amasung SIB Imphal gi joint director Rajesh Kumlesu saruk yaki mihut kangbu asin Imphal hek thunglabaga chongabon hairaga su khangnariba sana konungda changduna Arambai Tengol gi mihut singa unaki bani Rajya Sabha ke members oiba Manipur gi ningthau laisim basana jawbagi yumda unaki badu da Arambai Tengol gi maikai degi korongan ba khuman yawnu lusing ba kaya su saru yaki ngasi han ba tangkak ki oina wari sanaki ba adu numidang pung nipan makai khara helak pada loisin ki loina namakha ta wari hayeng amuksa thagani hairi panbe abadi Panbaya badi Manipur ki hausu oiba film as the state asigi MLA singi sapsa firep amom lebina bagaloina apun bu warep amalonu bigi damakte MLA ni fubu thasi kunga mari da Kangla da laktuna mifam sargu yabina Arambai Tengol gi meke dige sebau phabo pi dun khangan ki bala ikrabani serak sidang asi Ministry of Home Affairs ki mihut kangbu amaga Arambai Tengol gi mihut chingu unaki haibasi asum bani madu Arambai Tengol gi firep amato hongdana Home Ministry gi team adu da thamki firep asi matung da samu hongloi haina Arambai Tengol gi lusing bakorung wan bakhuman nama ke social account da thagalak pa post amada hairi korong wan bakhuman gi atopa post amada asum na hai Ministry of Home Affairs ki akanaba mihut kangbu amaga AT unit commander singa puna sana konung gi firan makong da unaki unaba adu da Arambai Tengol gi meke dige wafam kamar tangki hairi bo wafam sing adu kumjali singam sapan yang khigi mathoi de best year oirega state asida athu bada NRC sanhan baga loina na NRC na standaba sing adu puthoki ba ku kila lhuba sing lainari basu lauthok baga loina na makhoi gi mathakte action laukhatpa Myanmar da gi lanjil lakli ba sing asi Mizoram da oina punna thamkhina ba thabuk paikhatpa border fencing toba Assam Rifles ki jurisdiction manung da popi thaba da action amata laukhatrabani na Assam Rifles ki mahutamatik sawa atupa force amara sindokpa amadi kuki illegal immigrants singbu ST gi list gi lauthok pa hairi ba sing asini mathakta panchribo wafam sing asu athu bada thabuk to onthoklabadi tangdu leita ba purakpa ngamgani maduna trabadi oithokloi loina na demand sing asi fangdri fawba siba changba khangdana hona ki gani loina na hana lauthoki bagi matung inna tha asi kungan marida Kangla Utra mamang ta mifam adumuk pangthokani ahongba leite hairi video sing bibagi damakta mayam pum nongpu amuka na thakachari no update ki damakta online Manipur YouTube channel asibunung subitna subscribe to bidamo